Taminasi Tilotama 6 Phaibok Wari asi hawbadagi loiba phawba tabiduna isagi apam-pamda comment box da thambiramu loyana channel asina makha tana miyamgidamak nungairaba wari kya puduna lakchage subscribe tawsinbiyo Dayagi dairi manungda yawba pumnamak paba loibada numidangi pung 11 henkre adubu ngarang nahani matawgum pung 11 hek tabag lakiba maki SMS tudi laktre laklaro habisu khangida maramdi ipong pong na lot pagke kudo pong labanina magi dairi do paba loibada wahang kharadi tarang tarang chungthorakli madudi dayana ibu ahanbu uba maktada karigi ngakchana kiba magi punchigi wari lirib dairi do atamna na ibu pahaningbagi maramna karigino maga iga sumatagi numit nini kaktani unakiba maduda mana karampa wakal isang thariba mak mau oire aigi wakal ga chanaroi haina nakoina na phongdokniba ama natragana mauni khangna mabu nungsibiba ngamgadoribra haiba ama natre haigana magi mapuriba Dayanand hatkiba Bikram Rakesh amadi Kanta makoi ohumsu phabiduna dandi pibiyu haiba ama wangsingsi marakta top top amana dairi si paba loibada aigi pukning wakal khangani haina mache Mariam na ngarang hakiba masimadi ai bap tare daya leisabi natte khangdaba matungda aina mabu nungsigani nungsiroi arepa khangani haibani adubu ai tasengna chamar khana khalaga hayu hairebasu haigani ai dayabu tamoi sengna nungsi punchi chupagi oina mabu nungsigani mahaki masak phajaba matawtuda asup arin yengdana nungsibadudi natte pokpadagi maraibak thiraklabi hauna lonchat lamchat chajat phajabadutana hena mabu pamjabane nungsibane adu oirabadi magi wahang khudimaki pawgumsu masina oire mabu nungsi pamjai haibasina pungsup suple makhata ningai wa amta leitre asumna wakalda hando unjin tawringai nindra ima laktuna sumbirabadagi mit tapna tapna ushile nungthilgi pung mari hek tabaga office ki thabak loireduna dayagi pan dukanda laki karigino khangde mahaki pan dukanda lakpada asuki mati kharauriba mahak masale ramloi khanglibani madumaktada wakalda nungairi masina takpadi nungsiriba mahak to kakta natana maga mari lenaba naknaba khudimaksu nungsi haibani tanja chaba haigadra karino ngasidi magi dukan mamangda kanasu leramdre Mariam pan dukan manungda leptuna lerambana ai lakpasu mahangna uki manak yauraba matamda mahakna nokna Sir sing asidi maithong makalam na uida wakhal yam nungaiba maliko Sir ai kwa semjerake ko haujik daya se magi nupagi yumda lebra natragana nakhoi ga punna leminabra ayaki tungmang yengdaba khanghai khangjingi wahaiduda mahak haipet ngakchanaki karino ma haigadabagi machin lengki adubu hayakidre isada su phauki aigi wahido bebar yaukidre haidru kakana khangi aina haikibasingdo mairo khara henjin kramale haiba khali wa ngangbase mafam matam nai ngangningi haiduna su pangang thokpa yati guru naiba machan mahakna tatabagi matawgum kwa siamduna lekiba ngaihaki matamduda ichik chiki asigumba achikpasi yamna nungaitaba yamna hainadaba amani mase aitagi wanatana khudingmaktasu oigani aduna achikpa do thukaiduna aina tapna magi dairi do ai pura paba loire Sargi pukning wakhalda kari phaubi bage haujiksi ai maga amuktang unaba pame karigino maga unaningbagi maramdi yam tangai phadabra tangai phadabane masamakta natana atopada pokthang oina hainingdaduna tawbane madu oirabadi mamakni khanbiraga aingonda haibiro magi aningba apamba ai loina khange aduti karigino mahak masamaka unahaningdabagi maramga leibro laite adubu sarna unaninglabasu unaba phangloi maramdi mahaki polbem ama lei adunane polbem singdo sarna khangba yadaba aduga sarna su khangdaba yadaba oina tawba aduga hojikmakidi polbem adu sarna su yawba yadri magi wahai du da handakti
ꯑꯩ ꯌꯥꯝꯅ ꯂꯥꯡꯇꯛꯅꯔꯛꯈꯤ ꯀꯔꯤ ꯄ꯭ꯔꯣꯕ꯭ꯂꯦꯝꯅꯣ ꯍꯥꯏꯕ ꯈꯪꯅꯤꯡꯂꯛꯈꯤ ꯑꯗꯨꯕꯨ ꯃꯗꯨꯗ ꯑꯩꯅ ꯊꯣꯏꯅ ꯑꯅꯝ ꯀꯟꯁꯤꯟꯗ꯭ꯔꯦ ꯃꯔꯝꯗꯤ ꯐꯅꯕ ꯇꯧꯕꯗ ꯐꯠꯇꯕ ꯑꯣꯏꯔꯛꯄꯁꯨ ꯌꯥꯏ ꯈꯟꯗꯨꯅ ꯐꯔꯦ ꯅꯪꯅ ꯃꯥꯒꯤ ꯑꯁꯦꯡꯕ ꯃꯤꯍꯨꯠ ꯑꯣꯏꯔꯕꯗꯤ ꯋꯥꯍꯪ ꯑꯃꯇ ꯍꯪꯒꯦ ꯌꯥꯏ ꯍꯪꯉꯣ ꯑꯩꯅ ꯈꯪꯕ ꯑꯣꯏꯔꯕꯗꯤ ꯁꯣꯏꯗꯅ ꯈꯨꯝꯒꯅꯤ ꯃꯍꯥꯛꯅ ꯑꯩꯕꯨ ꯑꯍꯥꯟꯕ ꯑꯣꯏꯅ ꯍꯦꯛ ꯎꯕ ꯃꯤꯀꯨꯞꯇ ꯉꯛꯆꯥꯅꯈꯤ ꯃꯗꯣ ꯑꯩꯒꯤ ꯃꯤꯠꯅ ꯁꯦꯡꯅ ꯎꯈꯤ ꯑꯗꯨꯕ꯭ꯔꯣ ꯁꯔꯒ ꯃꯍꯥꯛꯀꯤ ꯀꯥꯏꯅꯈꯤꯕ ꯗꯌꯥꯅꯟꯗꯒ ꯌꯥꯝꯅ ꯃꯥꯟꯅꯩ ꯀꯌꯥꯃꯨꯛ ꯃꯥꯟꯅꯕꯒꯦ ꯍꯥꯏꯕꯕꯨ ꯀꯅꯥꯅ ꯀꯅꯥꯅꯣ ꯀꯅꯥꯅ ꯀꯔꯝꯕꯅꯣ ꯍꯥꯏꯕ ꯄꯥꯛ ꯉꯝꯂꯣꯏ तसेंगना हायरबदा नबानी फाइबोक माली सरदा मेसेज थारखिबदो थारकलमलोय ओ हाइरिसिनदी SMS थारकपदु नंसु खंगी सिनिने ममांगदा हाइजखरबदुदी अइहाक महाकी मचेनी हुजिकना महाक मकनी खनबियो हाइदुना फरिने दु ओरबदी माने SMS थारकपगी नुंगी वाहन थोकदो करिनो मदुगी मरमदु सरदा अइना सेंगना हाइजगे महाक संसार सिदा हिंगलबसु असीबनी खल्लबनी मसाना मसाबु निंदा तौजदुना असीबबु सानापोट कुम खलकलबनी अदुबु सरना अमुक हिंगहनबगी मयोंदु चोंहनबिरे मसीगिदमक मचे अमा ओइना अइना यामना नुंगाई सरबु ए अदुदी महाक हुजि करी खली वहंगदुगी पाउखुमदी अइना हाना खुमजखरा माले हाइना खल्ले हा अदुगी ओना तैनाबदा अइना सरदा वहंगदुमक हंगली ओ अदु ओरबदी अइना माबु थमुई सेंगना नुंसिरे हायरबदी नाहक यानिंगदरा यानिंगनी अदुगा पेनसु पेनजै ओ मिथोई मिहेनबा अदुगा मतिकसु चारबा अमना क्रीसु नत्तबदा जगत जगत तौरोय हायबा अइ खंगे अदु ओरबदी मागी प्रॉब्लम दु हौजिमक अइसु ओइफम थोकलबा नत्रा हंदक्ति महा खुमलक्त्रे तुमिना लेख्रे करिगुम मखन बदौना तौरगा तप्प लोइबा क्वादो अइंगोंदा पिरखि अइसु माना करि हायरकदगे हायबदु तागदबगी नायथुना लेखि लोइनना क्वादो लौरगा यादा हुकना हुकना कइदौरे तुमिना लेरदे सर चासी मरु हुंदोक्सि मतोंग हायबदा तारे ngana wa ngange tobada isingna palle haibaduni प्रॉब्लम असे मतम खरा दंगी मागी तंग ओइजाकी सनो मसीगिदमक सरनसु वारोबिबा तौबिगनो अदुदी अइबो हौजि फावबा थाजबसी मपुंग फाद्रि हाइबा नत्रो नते नते अदुगी नते सर सरना यामना नुंगाइतबा ओइरगदी मसी मदे हाइजरगे महाकी वसक अमा लई अदुनने वसक अदु हौजिक मक्कीदी पांगथोक्त्रि वसक अदो अइगे लोइनना पांगथोकमिनबदे मसी हाय हाइदुना नंगना इबुदी यामना मोंग मरिल तादना उबदी उबिगनो मसीदी अइना माबु थमुई सेंगना नुंसिबदगिने याबबुदी याबजानी अदुदा सर यावबदुबुदी यावदबना थुगदौरी अदुगा हेक अतताय हाइबदो हुजिकमक्कीदी ओइद्रिबनिनाको सर फरे अइ ngasiगidi चक्रगे क्वागी सेलसिदा लेजरे सर अइसु सरदा वहंग अमतंग हंगजाहोगे करिनो हंगो सरगी चिल इनाव क्या सुबगे नतोमत्रा माने इथंतने कइदौरगे चुमना सोम खंगिंगदुना तौबने रिसु तौदेदा अदो ममांगी मतमददी हंखिदेको होय हंगनिंगना हंगबा ngamkidabane ngasidi hangge yauna hangjabane ai khange sak yamna manamanbadagi chingna duna hangbani haiba मधुमकनी फाइबोक ओइरमगद्रा खंदुना अदो दयानंददी वाहंगसिमा खंबि हौदब्रा हंगजा हवे पाखुमदुसु अदुम माने अदुबु ngasidi नाखै सेंगले मखादि हंनिंगाय लेट्रेको होय लेजद्रे फरे अदुदि आई चलगे आई मफमदुदगी तपन तपन खोंग थांदोरखि महाकसु नाखै सिंगले हाइबबु ममोने यानिंगदा लेहौइ नुमिदांगी चाक चाबा तोकलगा फमुंगदा चंग तुमनिंगबदी नत्ते वखल खनबसे फमुंगदा लोंगनि हिपलगा खनबना हेना नुंगाइबगिनि वखलगी परिंगदि चाक चाद्रिङैदगी हौख्रबने मदुदि अइगा दयाननगा चक चप माने फाइबोक माली हाइना ngасai mariamna हाइरकिबदगिनि करिना अयसी फाइबोक पुमिनबगी अतोमबनि हाइना अइबु योक पिथाक पिरक पि इनेना कयारा खाना हारमबदगी खंख्रबने
Mase Mariamgi mafamda pongdokpadi laayadana ngayaktang phawba leitaba ngamkite. Ahoyna dum wana khangki. Khali Dayanandbu aigi pukminaba iyam oiramgadoribra. Karigumba oiramlagana kamtauba. Dayana aigi itaima. Ai kok ngorki. Haipam khangde. Khanpam su khanglakte. Inglaba ningtamthagi ahingduda olangba phawrki. Aibudi mabu nungsijaba pamjabana mayaraki. Dubu Dayana diyarakadra. Masibu mana hek khangkibada ingon naksilakpagi muhutta yamna lapna chakhigadra haina chingnaba phawri. Asumna palefam khangdraba wakalgi jabul kayana kokchi changlaki. Punamak asibu khallabagi tungda isana lepchaki. Ai Dayabu nungsi. Mabu kokthokpa ngamloi. Mahak natana aigi thamoina kanabusu khanba ngamloi. Aina angang oiringai umin kaminarpa imanabasingga labuk lamahangna chen chongduna sanaringai pungkak charaktuna laik tamlingai aduga pakhang pharuktuna thabak ama phangbasi phawba aiga pukminaba iyamba Phaibok ama lei haibasi khangduna laki adubu ma kataida karamna leikibano haibududi nongmata thigatluba leite hangsu hangningludi madugi maramsu lei madudi imana magi yamna luna tinajabi mamanabi amada yokchakro haina pithoki haiba adudagini ima masana yana pokseba masanupa ahalbu pithoki haibada ayak thoina luna khaludabani adubu ngasidi ishorna tawhaidi haibagi mawongum igi khongul lininglakle ligi haina su leple masida luriba amana aiga babagi hek pukminaba inedu natana kana amata leibadi natte inedo maraibak thirabini haiba tai punchigi yum pandre madugi sumaram lei mahak asak yamna thibagi mathakta mayasu chawi nupa sabana mu tawi aduna mahakpu kanana su pambikidaba jani adubu aigi damaktari inese imane babane mitna ubu ishor sune aibu mana kaya nungsibiba kaya da luna tawiba apokpi mama kana su aingonda inine tawbiba sigum makhoi gi macha singda tawbiramgani thajate aini he gyan tarakpadagi ine sinatana kana su urakte mahak suba nomba yamna kalli wagande tangande nupadagi mana heli haibadumak hek yai mahakki mapana ai ngasigi thaksi yorokpane punamak singase ine dang banatanadi aigi wakhalnadi lamba phangtre aduna ayumda chatki haina leple asumna na khai singlabgi tungda dayagi sumhaningai oiba saktamdubu imichida uraki mahakpu karamba matamda amuk urakadaba khana mit ase ushinki nong hek nganbaga ayum chatnabagi damak sem sarami chak ising chaba thakpa loisilumnaga bus parking da laktuna khwaidagi ahanba bus amada tongduna imphal yoraki imphal lagi amuk aigi pokna pum khungang kumbi yobagi bus ta tonglaki angakpani miyoibagi ngaingamdaba wakal haibase yamna thuna yongningbagi mayaina koilas ningthina thariba didil lambigi mathakta aduk yangna cheliba bus adubu sangarigum tapna chatpagum itanta ningki onthokna ngaingamsingamdabugum tawki aina yum yobada nungthilgi pungani chap chana tare lemna leithokpa hinedaba inedo ingkhol matona napi phoiduna lerami aina lakpadu uradana hawgolaga nongna chele nungairida iyagi masak ubasidi kamdauye mafamdo nungaibro chaba thakpana kamdauye mafamdugi misingdo phabra hayo nungai ine nungsiba macha masuna leiruba mafamdugi awa nungaigi paw taningba haibase mahausane lamsang lakpa waram lagani ai chalo lakeko ine ngasi dei kaim ta hangeba karino nangbo yaurakpada ngaidi ningthijana kona hangba yadabro horen ingna tapna hango haujikidi nangi thabak mafamdugi paw tamkho ine madu yam taningi numit khudingi inena nang tagi khalli nang tabu ningsingi ine haujikta haikrabadudi nungai haina ihe angau basidi adu khakta haibaduna inena pendene adu kuina leiruraga inena pengadro ine pakha chaubi aigi nungsibi ine sese phajana taro nayana leiriba mafamdo yamna nungai mafamdugi misingsu yamna phai yamna chamme aikhoi swagi misingdagi mafamdugi mina thamoi singbusu yamna hele pukchilchu yamna chawe makhoigi masada lokthuplokhoi machet ama phawpu yawde
ꯌꯥꯝꯅ ꯅꯨꯡꯉꯥꯏ ꯑꯩꯅ ꯈꯜꯂꯝꯕꯗꯒꯤ ꯌꯥꯝꯅ ꯑꯣꯟꯅ ꯇꯩꯅꯩ ꯃꯐꯝꯗꯨꯒꯤ ꯃꯅꯥ ꯃꯁꯤꯡꯁꯤꯡꯗꯨ ꯌꯥꯝꯅꯁꯨ ꯍꯥꯎꯋꯦ ꯑꯩꯈꯣꯏ ꯁ꯭ꯋꯥꯏꯒꯤ ꯍꯥꯔꯅ ꯌꯣꯟꯕ ꯃꯅꯥ ꯃꯁꯤꯡꯒꯨꯝꯕ ꯑꯃꯠꯇ ꯅꯠꯇꯦ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯅ ꯑꯩꯕꯨ ꯅꯨꯡꯁꯤꯕꯤꯌꯦ ꯌꯥꯝꯅꯁꯨ ꯕꯦꯕꯥꯔ ꯇꯧꯕꯤ ꯌꯥꯔꯕ꯭ꯔꯥ ꯏꯅꯦ ꯅꯨꯡꯁꯤꯕꯤ ꯍꯥ ꯊꯤꯗ ꯑꯉꯥꯎꯕꯁꯤꯗꯤ ꯃꯁꯤꯅ ꯍꯦꯛ ꯉꯥꯛꯊꯣꯔꯛꯄꯁꯤꯃ ꯆꯪꯉꯣ ꯆꯪꯉꯣ ꯏꯃꯨꯡꯗ ꯅꯐꯤ ꯅꯔꯣꯜꯗꯣ ꯍꯣꯡꯗꯣꯛꯂꯨꯔꯣ ꯑꯗꯨꯒꯅꯦ ꯅꯪꯅ ꯀꯔꯤ ꯆꯥꯅꯤꯡꯕꯒꯦ ꯍꯥꯏꯕꯗꯣ ꯍꯥꯏꯔꯝꯃꯨ ꯏꯅꯦ ꯊꯧꯔꯥꯡ ꯇꯧꯒꯦ ꯏꯅꯦ ꯆꯥꯕ ꯊꯛꯄꯒꯤ ꯋꯥꯗꯣ ꯑꯝꯇ ꯊꯝꯃꯣꯕ ꯁꯦ ꯑꯩ ꯋꯥ ꯑꯝꯇ ꯍꯪꯒꯦꯕ ꯑꯩ ꯌꯥꯝ ꯈꯪꯅꯤꯡꯉꯦꯕ ꯀꯔꯤ ꯋꯥꯅꯣꯅꯦ ꯌꯥꯝ ꯈꯪꯅꯤꯡꯉꯦ ꯍꯥꯏꯔꯤꯕꯁꯤꯕꯣ ꯍꯪꯉꯣ ꯑꯩꯅ ꯈꯪꯕ ꯑꯣꯏꯔꯕꯗꯤ ꯌꯦꯡꯁꯤ ꯏꯅꯦ ꯑꯩꯒ ꯐꯥꯏꯕꯣꯛ ꯑꯣꯏꯅ ꯄꯣꯛꯃꯤꯟꯅꯈꯤꯕ ꯏꯌꯥꯝꯕ ꯑꯃ ꯏꯃꯥꯅ ꯃꯥꯒꯤ ꯃꯃꯥꯟꯅꯕꯤ ꯑꯃꯗ ꯌꯣꯛꯆꯈ꯭ꯔꯣ ꯍꯥꯏꯅ ꯄꯤꯊꯣꯛꯈꯤ ꯍꯥꯏꯕꯗꯨ ꯀꯔꯤ ꯃꯔꯝꯒꯤꯅꯣ ꯑꯗꯨꯒ ꯀꯗꯥꯏꯋꯥꯏꯗꯒꯤꯅꯣ ꯑꯗꯨꯕꯨ ꯅꯪꯅ ꯑꯗꯨ ꯉꯥꯏꯉꯝꯗꯅꯒ ꯍꯪꯂꯤꯕꯗꯨꯕꯨ ꯅꯠꯇꯦ ꯅꯪꯕꯨ ꯀꯩꯗꯧꯔꯕꯒꯦ ꯀꯅꯥꯒ ꯊꯦꯡꯅꯔꯛꯂꯕꯒꯦ ꯀꯅꯥꯁꯨ ꯀꯔꯤꯁꯨ ꯊꯦꯡꯅꯔꯛꯄ ꯅꯠꯇꯦ ꯆꯨꯝꯅꯇ ꯑꯩꯅ ꯌꯥꯝ ꯈꯪꯅꯤꯡꯕꯒꯤ ꯋꯥꯇꯅꯤ ꯍꯧꯖꯤꯛꯄꯨ ꯃꯗꯨ ꯂꯤꯗꯨꯅ ꯂꯩꯊꯣꯛꯄꯗꯤ ꯀꯗꯥꯏꯗꯒꯤ ꯌꯥꯔꯗꯒꯦ ꯌꯥꯝꯅꯁꯨ ꯁꯥꯡꯕ ꯌꯥꯝꯅꯁꯨ ꯅꯨꯡꯁꯤꯕ ꯋꯥꯔꯤꯅꯤ ꯅꯪꯅ ꯌꯥꯝ ꯈꯪꯅꯤꯡꯂꯒꯅ ꯍꯣꯔꯦꯟ ꯅꯨꯃꯤꯗꯥꯡ ꯆꯥꯛꯀ ꯇꯣꯛꯂꯒ ꯉꯥꯏꯍꯥꯛ ꯄꯣꯊꯥꯕ ꯑꯣꯏꯅ ꯂꯤꯔꯒꯦ ꯍꯧꯖꯤꯛꯀꯤꯗꯤ ꯂꯝꯁꯥꯡ ꯂꯥꯛꯄꯒꯤ ꯅꯁꯥ ꯆꯣꯛꯊꯔꯤꯕꯗꯣ ꯇꯦꯛꯈꯠꯅꯕ ꯐꯖꯅ ꯏꯔꯨꯖꯊꯣꯛꯂꯨꯔꯣ ꯑꯗꯨꯒ ꯀꯗꯥꯏꯗꯁꯨ ꯆꯠꯊꯣꯛꯈ꯭ꯔꯅꯨꯀꯣ ꯄꯣꯊꯥꯔꯣꯀꯣ ꯏꯅꯦ ꯑꯩ ꯍꯧꯖꯤꯛ ꯀꯔꯤꯝꯇ ꯆꯣꯛꯊꯗꯦꯕ ꯍꯣꯔꯦꯟ ꯅꯨꯃꯤꯗꯥꯡ ꯆꯥꯛꯀ ꯇꯣꯛꯄ ꯑꯃꯨꯛ ꯉꯥꯏꯗ꯭ꯔꯕꯁꯨ ꯍꯧꯖꯤꯛ ꯑꯗꯨꯝ ꯂꯤꯕꯤꯔꯣꯕ ꯑꯩ ꯌꯥꯝ ꯇꯥꯅꯤꯡꯉꯦꯕ ꯅꯪꯅ ꯆꯣꯛꯊꯗ꯭ꯔꯕꯁꯨ ꯏꯅꯦꯗꯤ ꯇꯧꯒꯗꯕ ꯃꯌꯥꯝ ꯑꯃ ꯋꯥꯠꯂꯤ ꯅꯨꯃꯤꯠ ꯇꯥꯈ꯭ꯔꯒ ꯇꯧꯕ ꯌꯥꯕꯁꯨ ꯑꯃꯠꯇ ꯅꯠꯇꯦ ꯀꯥꯟꯅꯗꯦ ꯏꯅꯦꯅ ꯍꯥꯏꯕ ꯏꯜꯂꯨ ꯍꯟꯗꯛꯇꯤ ꯑꯩ ꯑꯅꯝ ꯀꯟꯁꯤꯟꯗ꯭ꯔꯦ ꯏꯅꯦꯒꯤ ꯍꯥꯏꯕ ꯏꯜꯂꯨ ꯍꯥꯏꯕꯗꯨꯅ ꯄꯨꯝꯅꯃꯛ ꯁꯨꯈ꯭ꯔꯦ ꯑꯩꯅ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗꯒꯤ ꯏꯅꯦꯗ ꯑꯃꯨꯛꯇ ꯍꯪꯒꯠꯅ ꯈꯨꯝꯃꯛꯇꯦ ꯏꯅꯦꯅ ꯌꯥꯗꯕ ꯊꯕꯛ ꯑꯃꯠꯇꯁꯨ ꯇꯧꯔꯛꯇꯦ ꯑꯩꯈꯣꯏꯒꯤ ꯌꯨꯝꯗ ꯖꯤꯡꯒꯅ ꯃꯊꯛ ꯀꯨꯞꯄ ꯄꯪꯆꯥꯎ ꯆꯥꯎꯗꯕ ꯌꯨꯝ ꯑꯃꯅꯤ ꯑꯗꯨꯕꯨ ꯏꯅꯦꯅ ꯁꯨꯕ ꯅꯣꯝꯕ ꯂꯣꯏꯁꯤꯟ ꯈꯣꯝꯖꯤꯟꯕ ꯀꯟꯕꯅꯤꯅ ꯃꯐꯝ ꯈꯨꯗꯤꯡꯃꯛꯇ ꯇꯔꯨꯏ ꯇꯅꯥꯟ ꯇꯅꯥꯜꯂꯤ ꯑꯩꯒꯤ ꯀꯥꯗꯨꯁꯨ ꯃꯇꯝ ꯀꯌꯥ ꯇꯨꯝꯅ ꯍꯤꯞꯅꯔꯨꯗ꯭ꯔꯕꯅꯤ ꯑꯗꯨꯕꯨ ꯃꯆꯨ ꯇꯥꯅ ꯀꯌꯥꯗ ꯅꯤꯡꯊꯤꯖꯔꯤꯕ ꯑꯩꯍꯥꯛ ꯐꯤꯔꯣꯜ ꯍꯣꯡꯗꯣꯛꯂꯒ ꯏꯅꯦꯒꯤ ꯊꯕꯛꯇ ꯃꯇꯦꯡ ꯄꯥꯡꯁꯤꯜꯂꯝꯃꯤ ꯏꯅꯦꯅꯗꯤ ꯌꯥꯎꯒꯅꯨ ꯄꯣꯊꯥꯗꯨꯅ ꯂꯩꯌꯨꯗꯤ ꯍꯥꯏꯔꯒ ꯀꯔꯤꯒꯤ ꯌꯥꯎꯒꯗꯧꯔꯤꯕꯅꯣ ꯍꯥꯏꯕꯅꯤ ꯑꯗꯨꯕꯨ ꯑꯩꯅ ꯏꯅꯦꯕꯨ ꯅꯨꯡꯁꯤꯃꯟꯕꯗꯒꯤ ꯌꯥꯎꯕꯅꯤ ꯅꯨꯃꯤꯗꯥꯡꯒꯤ ꯆꯥꯛ ꯏꯁꯤꯡ ꯆꯥꯕ ꯊꯛꯄ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯏꯅꯦꯒ ꯑꯩꯈꯣꯏ ꯑꯅꯤ ꯐꯨꯡꯒꯥ ꯋꯥꯡꯃꯗ ꯐꯝꯗꯨꯅ ꯑꯩꯅ ꯉꯁꯥꯏ ꯍꯪꯈꯤꯕ ꯋꯥꯍꯪꯗꯨꯒꯤ ꯋꯥꯔꯤ ꯂꯤꯊꯔꯛꯏ ꯅꯪꯒꯤ ꯅꯃꯥ ꯔꯨꯍꯤꯅꯤ ꯑꯩꯒꯤꯗꯤ ꯏꯅꯝꯃ ꯃꯕꯨꯛ ꯃꯄꯥꯎ ꯌꯥꯝ ꯐꯩ ꯃꯁꯛꯁꯨ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯐꯖꯩ ꯆꯤꯡ ꯂꯦꯝꯃꯤ ꯏꯪ ꯇꯞꯄꯤ ꯑꯗꯨꯅ ꯅꯪꯁꯨ ꯅꯃꯥ ꯂꯧꯗꯅ ꯐꯖꯔꯤꯕꯅꯤ ꯑꯩꯅ ꯏꯅꯝꯃꯕꯨ ꯀꯌꯥꯒꯤ ꯃꯇꯤꯛ ꯅꯨꯡꯁꯤꯖꯕ ꯃꯥꯅꯁꯨ ꯑꯩꯕꯨ ꯌꯥꯝ ꯂꯨꯅ ꯇꯧꯕꯤ ꯅꯪꯒꯤ ꯏꯃꯥ ꯕꯕꯥ ꯀꯥꯏꯅꯕꯒꯤ ꯋꯥꯔꯤꯗꯤ ꯂꯤꯔꯔꯣꯏꯀꯣ ꯃꯗꯨꯗꯤ ꯑꯩꯅ ꯅꯉꯣꯟꯗ ꯀꯌꯥꯔꯛ ꯍꯟꯅ ꯂꯤꯈ꯭ꯔꯕꯅꯤ ꯐꯔꯦ ꯑꯗꯨꯗꯤ ꯋꯥꯔꯤ ꯑꯣꯏꯅ ꯂꯤꯔꯕꯅꯤꯅ ꯍꯥꯏꯐꯦꯠꯇꯪ ꯄꯜꯂꯝꯂꯒꯦ ꯋꯥꯔꯤ ꯃꯄꯨꯡ ꯐꯥꯅꯅꯕ ꯅꯪꯕꯨ ꯄꯣꯛꯄ ꯑꯩꯒꯤ ꯇꯥꯆꯧꯗꯣ ꯅꯪꯕꯨ ꯄꯣꯛꯀꯗꯕ ꯊꯥ 2 ꯋꯥꯠꯂꯤꯉꯩꯗ ꯒꯥꯔꯤ ꯑꯦꯛꯁꯤꯗꯦꯟꯗ ꯂꯩꯈꯤꯗꯕꯅꯤ ꯏꯅꯝꯃꯅ ꯅꯪ ꯄꯣꯛꯂꯕ ꯃꯇꯨꯡ ꯋꯥꯈꯜ ꯂꯩꯅꯥ ꯅꯥꯗꯨꯅ ꯂꯩꯈꯤꯗꯕꯅꯤ ꯅꯃꯥꯅ ꯑꯉꯥꯡ ꯎꯅꯕꯗ ꯅꯈꯣꯏ 2 ꯐꯥꯏꯕꯣꯛ ꯑꯣꯏꯅ ꯄꯣꯛꯈꯤ ꯃꯗꯨ ꯃꯥꯡꯖꯧꯅꯅ ꯗꯣꯛꯇꯔꯒꯤ ꯑꯦꯗꯚꯥꯏꯁꯇꯒꯤꯁꯨ ꯈꯪꯕ ꯉꯝꯈꯤ ꯏꯅꯝꯃꯒ ꯌꯥꯝ ꯂꯨꯅ ꯇꯤꯟꯅꯕꯤ ꯃꯃꯤꯡꯅ ꯏꯕꯦꯅꯤ ꯀꯧꯕꯤ ꯑꯃ ꯆꯤꯡꯃꯩꯔꯣꯡ ꯈꯣꯡꯅꯥꯡ ꯀꯥꯔꯛ 2ꯒꯤ ꯃꯌꯥꯗ ꯃꯌꯨꯝ ꯄꯥꯜꯂꯤ ꯃꯇꯝ ꯀꯨꯏꯅ ꯃꯆꯥ ꯎꯔꯛꯇ꯭ꯔꯕ ꯑꯗꯨꯒ ꯎꯔꯔꯣꯏ ꯍꯥꯏꯅꯁꯨ ꯈꯪꯂꯛꯄ ꯃꯇꯝꯗ ꯃꯍꯥꯛ ꯌꯥꯝꯅ ꯋꯥꯖꯈꯤ ꯃꯥꯒꯤ ꯑꯋꯥꯕ ꯃꯇꯧꯗꯨꯗ ꯏꯅꯝꯃꯅ ꯍꯥꯏꯈꯤ ꯑꯩꯒꯤ ꯑꯉꯥꯡ 2 ꯄꯣꯛꯀꯅꯤ ꯅꯨꯄꯤꯕꯨ ꯑꯣꯏꯔꯕꯁꯨ ꯅꯨꯄꯥꯕꯨ ꯑꯣꯏꯔꯕꯁꯨ ꯅꯪꯅ ꯑꯃ ꯌꯣꯛꯆꯔꯣ ꯑꯩꯈꯣꯏ 2 ꯑꯃꯃꯝ ꯌꯣꯛꯃꯤꯟꯅꯔꯁꯤ ꯃꯗꯨ ꯇꯥꯕꯗ ꯏꯅꯝꯃ ꯏꯕꯦꯅꯤꯗꯣ ꯍꯔꯥꯎꯕꯒꯤ ꯉꯝꯈꯩ ꯂꯩꯈꯤꯗꯦ ꯅꯨꯃꯤꯠꯇꯨꯗꯒꯤ ꯏꯅꯝꯃꯒꯤ ꯅꯥꯛꯇ ꯇꯣꯏꯅ ꯂꯥꯛꯇꯨꯅ ꯏꯅꯝꯃꯒꯤ ꯁꯦꯕꯥ ꯅꯤꯡꯊꯤꯖꯅ ꯇꯧꯈꯤ ꯅꯈꯣꯏ 2 ꯇꯦꯛꯇ ꯀꯥꯏꯗꯅ ꯍꯦꯛ ꯄꯣꯛꯄꯒ ꯅꯌꯥꯝꯕꯗꯣ ꯅꯃꯥꯅ ꯃꯩꯅꯤꯡ ꯀꯨꯝꯗꯨꯅ ꯌꯣꯛꯈꯤꯕꯅꯤ ꯃꯃꯤꯡꯁꯨ ꯅꯪꯒ ꯍꯥꯏꯔꯞ ꯃꯥꯟꯅꯕꯅꯤ ꯅꯪꯒꯤꯅ ꯑꯅꯟ ꯑꯗꯨꯒ ꯃꯥꯒꯤꯅ
Dayanand adubu nayambadugi mapadusu sahi kharagi matungda laikhidre aisu marakta inamma ibedigi yumda chatlambani angakpani miyoibase karisu nattabada pukchen pikchalli angangduna pungkak chawrakpa matamda aina toina lakpado lakhaningkide mari makhong angangduna khanglaklabadi nungsiba macha kaina khidara wajakhibanani magi macha nungsibagi matau amadi khoirangbagi mawongduda aisu chumi khanduna chatkidre mingondasu nongmata masigi wari sarudre sini nangna khangningi taningi haibado kaidawre ungduna tumina leirabadiya natte nangbu handak maraksi kana kana thengnaraklabage amukta ngasigi asigumna hanglaktraga hantaktana hongnana hanglaklibasibu karigino ado nangnadi kari khalliba ine ai diabu tasingna nungsi tasingna chu pame mahaki masak phajaba lamsat chajat phajaba ka kinatna mahak maraiba khanna na thiraklabine karigumbada mahak ingonda yum palabadi pale adunatana atopadadi kaidonungdasu palaroi mahak top nupi makhalamane karigumba wari asisu mana hek khangkibada ingonda layu haiba phawu yarakloi aduna ine ai dayagidamakta yamna wai dayagidamakta di achop arin kudima aina tungunaba ngamgani madubu hek tayabarane he angawbu nangbo dayadi nangi na tayma thoklabadudi ine wari asina miyamda kari message piri habadu makhagi comment box ta thambiramu loinana piri ba kanabasing adu khat loksinbiyo